ngasi phong hi batungan tungan ba manipuri sipong singdigi maroi bi ipausing myamna thamjigi ahanbada ATSUM ga Leingak ka Wari sanabada Yanaba Purakhidre Ahing athengbada Chief Minister halakhre economic blockade Handoktrabadi ngasidigi tampakta counter blockade chatharagani luf taragamari Housing Chathariba Asumgi economic blockade ki khongjang ngasi Ahing nungai phawgi manungda Handoktrabadi hayeng ayuktagi counter economic blockade hauragani haina Club organization amadi maira paibigi apunba luf taragamari muhut sinduna Youth Development Organization YDO Hagaksau ikhai awang lekai gi General Secretary na paumising phongdokre Hagaksau ikhai community hall paumising unabada secretary na makhatana hai ngarang Hagaksau ikhai awang lekai da maina sakhibagi ikoben adubu thawragliba driver adu miyamna puthoktuna karamna mai sakhi haibagi marik sumba warol piangadabani loinana driver aduna maite lol ngam miyoisina gari adu mai tharami haibagi sapsaba praman pigadabani thawdo adugi matangna police na asumba puthokpiu amaromda ikoben mai sakhibaduga mari lainana turbung bangla thangnana leiriba Chusampur district ki Kaprangda oinamdagi nupa amaga nupi aniga tongduna lakpa swift car ama mamai khumami khrana amu mai thabiki hairiba thaudok singa sinamara moiduna nakalani gi marakta umkhatna pathokliba sigi waroi sinama athuba matamda Manipur Leingakna purakna ba honabiyo turbung GP maira pai bilup SKL KKL Salaisa Pibadel Punsimarup SYDOP YDO LABHA TASA SWC YDC LABHA TASA SWC YDC Brothers United Turbung YSDO Ibudau Thawala Youth Development Organization JAC Tidim Road Hairiba Lupsing Asina Counter Blockade ki ware batu lokhibene hairi Nakalamaromda ATSUM ansam amadi case ogi thomi kungomdoi ne saba mihit kangbu amaga Manipur Leingak ki MLA tare na saba mihit kangbu amangasi koirengai da leba minister letpau hawki kiyumda unaduna wari sanabada yanaba purakpa ngamdabadagi hayeng makha tana wari sanana balemnakre ngasi numidang waram pung ahum tabadagi hauraga athengba phawba satakhiba mifam aduda Tengnopal AC gi MLA su oiriba minister letpau hawkif Hill Areas Committee gi chairman su oiriba Nungba AC gi MLA Dipu Gangmai Urkhul gi MLA Ramuiba Chusampur gi MLA LM Khautai Saikot AC gi MLA Paunenlan Tamenglong AC gi MLA Zanglelung Panmai amasum Henglep Assembly Constituency gi MLA Lejamang Hawkif Sarogaki Wari sanabadu ATSUM gi mute kangbu singadu gi maikeri gi phajin ki pathomi sing khudakta condition amata yauduna thadoknaba wafam thangki Makhoibu thadolaba kan economic blockade handokpigi wafam khanagana ki aduba Leingak ki maikeri gi di khudakta economic blockade asi handokna bataksinki wafam mani asida yanaba purakpa ngamdabadagi mifam singa se athengba phawba satharaba matungda hayeng makhatana sathanaba lemnakibani loinana mifam aduda handak assembly da pass tokiba ADC gi bill ani edu mamangi Hill Areas Committee na pukhalakhiba ADC bill 2021 aduga sangdamnaduna kupna nainabigi wafam su khanaki hairi Sairasida State hausi oiri law and order ki phibam masina maram moiraga Chief Minister Nongthombam Beren Delhi khongsit tensilaga ngasi Ahing athengbada Imphal da thunglare haire nasu pausna makhatana phongdorakli Marathana class 10 tamliba mahairoi singi khudong saba mata thamjage madudi exam ama crack tawba haibisi hokiba past exam paper sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangkiba sei taragi mamangi question sing solve tawduna nainaraduna phongba lyric sing loinana makoina piba suggestion sing asi aduga handa English sing ani kunga ne thogi HSLC exam da hangkiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage Mathematics da 80 mark ki manuna 77 mark sanaki masi 96% di sanare habani loinana social science da 80 mark ki manunda 61 mark sanaki masi 76% sanare habani science da 80 mark ki manunda 44 mark sanaki masi 55% sanaki habani loinana vector S series ki 2022 HSLC Handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da lakliba August
tang tara English ngani ga kun gani thuidigi haujaragani amasum limited seat oigani satra kun ga manga khatang laujagani so haire dugu myam akupa morol gi dam screen da pizariba phone number asida contact to biyo dugu myam hena khudong sanaba video ski description na sumu hi contact details myam hapsaramge atubu matamda khudong sa basilo biyo contact to biyo atopa paw manamo Jiribam na train na takpadigi amasire Jiribam police station gi manung sana leiba Jiribam amadi Wangai sungpa oni gi luana bada North Frontiers NF Railway gi engine number 12697 na takpada nupi ama Leingak haina Jiribam police station gi phangwa paw na hairi paw sigi matung na thaudo singa si ayuk pung tare lom ta bada thukibani thaudo sigi matangda NF Railway gi superintendent na police ta paw pirak padigi asi baksang adu lokholaga Jiribam hospital gi mokta thamkhre hauju pawa asi baksang asigi masak maming khang mangamdana leiri Leingak bi nupi si foot 4.8 wangi kusumui mamai sangtap tawi masagi sai nipuga manga digi yang kai pawgi manung da leba miyoi oigani amasum masa patak tawi loinana mahana Leingak ba matamadura angang mamasugi sari ama amadi asam mamasugi browse ama lilami haide henisu paws na fundorakli atopa paw madana blockade na post ai pushilaktaba numit ni sukre All Tribal Student Unions Manipur ATSUM na National Highway sing da sathiba matam kaktaba economic blockade na maram oireduna state asida mapalam digi post pushilakhidaba nini sukre Khorambal Kaithel da wholesale oina pot yuan ba miye mana pauksi asida hai hawkhib irai numita Manipur Police amasum CRPF na escort tawduna tangai phadaba polam khradi Imphal Dimapur lambi da pushilakhi numit adu tungdagi di convoy su Leingak Pose pusilak pat lep kiba numit nini su khrabasu Khorambal Kaithel da pot khudima phangi masigi su mathakta pot sagi mamal su kai hena wangkat palaithi thajaba yaba mafam dagi phangma pawnai Manipur gi tangai phadaba polam singa si Imphal Dimapur lambi amasum Imphal Jiribam lambi da puslei adubu irang thong te khiba dagi ngasi phawba lambi sida pose pusilak pi sang ka hen handaki Khopum Powerga Imphalumda Posei Puba Gari Kharadi Adum Satnaragasu economic blockade manung asida Pamdaba Thawdok Thokadra Kinabadagi Posei Singbagi Thabak Lepkre Pausna Makatana Hai Imphal Dimapur Lambi su Nagalandagi Mapam Khrada Port Aruma Purapa Gari Sing Satpagi Athengbada Tha sigi taraga mathuda lambi semba loigani hari hausi ko ina di lambi asida Posei pusilakli basi kangkhong taruk panba truck singni Posei thangdok thangjin taunaraki Imphal yorakpada Posei gi mamal khara adum wangbadi thengnari haujingna amu economic blockade tawkhibana maram oiraduna mauda Posei puba truck samaram panduna leiri hayeng thokaba numit oiba maramna escort leiraba yai aduba haujik sathariba economic blockade asigi manungda gari sing escort toraga puthorapa haibasi taraiba thabak amadi nati matam amad hekta truck ta holakliba Posei sing mangta gankiba yai haide hensu pausna makhatana su phongdorakli Lucialak point na to patendak pa paw mana yuyo from na khana bada miyo ma sokle Imphal West district ki manung san leiba hawbam marak irom leikai da hangba yuyon from amada thok pa khana saina bagi thodok to miyo ma sok to su sizo hospital gi ICU de lekana khre hadi thodo du soklaba miyo du di leikai simak ta digi singtham mangi jaw sai ni phugutre apokpa singtham tombi kawi Thaudo sing asinu midang pung taruk makhairom tabada lekai sida leiba konjengbam ningthem sei humpu apopake syam kishorgi yuyon famna thokibane khana saina baduda konjengbam ningthem gi imungi miyoi singa phubuda mangi jaw sokibane thaudo siga mari leinana lekai miyam horaktuno yuyon pham thugai badana tana yarga nungmai ama yauna yamlaba yu mankhre loinana soklaba miyoi dugi imung manuna lekai gi club amadi maira mari leinaba singda ayiba sirol thaduna wakat khre hadi Thawdok thokpagi paw phangmaga Singjamai police station ge kangbu ama laktuna irang laksin kibaga loinana case ama register tawkhre su hairi aduga hausikoi nadi myam paw sumatang selu sinjarage ma sumyam puna anobabdet ngaminasi and thank you